Sibu Saru Yabining Basing so Equigi, Studio telephone number 8132880336 by Quigi, Studio telephone number Asida, dial to Birak Laga Ipaudium Pam Oibawa from Sing Tambirakduna, Nasigi Toram Asi, Saru Yabinaba, we radio Kutanga Tabiriba, Madi live stream Kutanga Ming Tabiriba, Mayampum, Makim from the Mangjonana, Tamjage, Lonena, telephone number still out to Chabaga, Yan Hanboina public line, telephone number Sula, telephone Lokachage. Hello. Hello. Hello, kano ngasi radio yada bro. Hauzari program se hauzari ko hoy han bada kitang technical ba kudung chada ba khara dagi akoi yazaru dabani adubo hauji ti yam sengna clear oina dumak yazare akoi khangmina se thorom gi thorom su hogdok chaba hauzarabani adu thorom se saru ya bidori banatra haibiu. Oh ai yazaru radio yada ba ida waro bibeya de adu dagadi akoi gi telephone radio do mutang check tawbiraga ko keno tawbiyo ya de habado confirm tawraga yengbiro haiba wafam su thamjage aduga oja ngasigi akoigi khangminasi thoram sigi oina ahanba wafam haiba tare Zagasi kami si thorom sigi ahan ba wafam oina pukachara bada akoigi hauji si yamna kanna akoigi nahan haukiba me ahomdagi thoiba irang si adumak leptana haujiso dumak makha chathaduna lagli aduda cheirak akoi mamangdagi so hauna kuki MLA singsina mamangdagi hauna separate administration si adumak talaga dumak lae aduga makha tana su hojik inauna amuk yamna anobada separate administration chi tanbagi wafam lae masi prime minister da memorandum fauba amuk pishin bagi wafam su leire aduna chairak sida mayamna di hairiba kuki MLA tara sigi mathakta makoibu ain goba matik cha action lokhat piu makoina taliba demand si maram cha di habagi matangda sigumba wafam mayamama la ingai chairak sida amuk na hona na yam recently makoina amuk nauna separate administration tanbagi wafam ama lakpasi tasengna akoigi leiriba maong sida amuk hena akoi mayamda kari haitare hena EP na ba mukhena makhata na lansi la hanana bagi maramama oibra swai matang sida ojagi oiba mod suggestion mayam su haina bale aduna ojagi mod kitang ta jege oja swai sida hoi chupu moi di cooking maru na separate election ba oiba cooking mere tara moi hi remote punga pang khambe mai di aduna haana hona ma me trying to the last year gi me trying to the moina mo se tha mutunda we so won se tha de en ha idana ngang bilete adai me tra na ta te me a ko de ma na ni se ko cha tha ko lao do lao si to ko dimana si de ma ni loi phani ha ro so de mo gi di ma se ai ko kongao ha ga ra kari ha ga ha ra ga na gi 라 바르기 모양 그냥 저렇지다야 내가 뭐든가 좀 이제 좀 찾지 아주나 그때 켈레이가 이제 포스가 모르게도 레이스 뭐 놓고 하나가 아자 버거나 미션다 그렇게 또 워커 때문에 그 뭐를 또 그래서 아이고 또 카이나 따나 레네 뭐 뭐지 다 뭐지 좀 코나냐 몇대 잖아 거기 아주나 뭐이지 아주나디 우리가 하이 bagi mathakta logi bachara bagi mathakta action lokal lu adu lokal lu hay mayam ama so mayam lai koi action lokal pa hay da sabay administration tangus ta thudunga moi legality ko bitu na try ko ite adu khotpa adu ma na yawi moi de pa na ta no ta adu bo moi ji action lokal ya badi moi tara gi manung chida moi tare tu BJP gi moi MLA BJP mai ke parti ye action lokal pa mo yae ataga mo ji na ta ko police ke case sa to ga mo na maram mo jang da chi dang thol le ate ile ba chi de to kai ta na bo na re ni mo yi support on se sami wa na te mo na hana ta le ji dia de to kai ta bi mo to kai le mo se mo mo la ya na mo mo ma chi da maduna maram mo na da chi dang thol le yi hana le ko le ai wa pon ji to ga da police
ꯆꯥ ꯇꯧꯕ ꯈꯣꯠꯄ ꯀꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯣꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯊꯕꯛ ꯂꯧꯈꯠꯄ ꯌꯥꯕꯅ ꯂꯧꯈꯠꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯃꯣꯏꯒꯤ ꯗꯤꯃꯥꯟ ꯇꯥꯟꯕꯒꯤ ꯃꯑꯣꯡꯁꯤꯡꯗꯣ ꯍꯟꯖꯟ ꯑꯗꯨꯝ ꯇꯥꯔꯒ ꯍꯧꯖꯤꯛ ꯍꯥꯏꯕꯤꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯥꯎꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯅꯅꯕ ꯍꯣꯠꯅꯕ ꯁꯥꯎꯕꯒꯤ ꯍꯦꯟꯒꯠꯂꯒ ꯈꯠꯅꯔꯤꯉꯩ ꯑꯗꯒꯤ ꯍꯥꯠꯅꯔꯤꯉꯩ ꯃꯣꯏꯗꯗꯤ ꯑꯣꯏꯖꯕꯁꯤ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯎꯠꯄ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯠꯅꯔꯤꯁꯤని ꯉꯥꯏꯍꯥꯛꯇꯅ ꯑꯗꯨꯅ ꯑꯁꯤ ꯇꯣꯉꯥꯟꯕ ꯅꯠꯇꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯎꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯁꯦ ꯍꯟꯖꯤꯟ ꯃꯌꯥꯝꯗ ꯁꯥꯎꯍꯟꯕꯒꯤ ꯊꯕꯛꯁꯦ ꯂꯦꯞꯇꯅ ꯆꯠꯊꯩ ꯃꯣꯏ ꯇꯔꯥ ꯈꯛꯇꯅ ꯆꯠꯊꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯏ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯕ ꯇꯥꯏ ꯀꯔꯤ ꯌꯥꯖꯕꯒꯤ ꯅꯠꯇꯅ ꯃꯁꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯌꯦꯡꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅꯦ ꯑꯗꯣ ꯑꯩꯅ ꯊꯥ 9 ꯍꯧꯖꯤꯟꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯇ ꯇꯧꯔꯤꯕ ꯐꯤꯂꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯂꯝ ꯑꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯗꯅ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯤꯕ ꯌꯥꯕ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯁꯦꯟꯇꯔꯗ ꯂꯧꯈꯠꯂꯛꯄ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯅꯤꯡꯁꯤꯡꯕ ꯒꯦꯁ ꯑꯃꯗꯤ ꯃꯦꯗꯥꯝ ꯃꯣꯍꯥꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯨ ꯆꯔꯤ ꯃꯦꯗꯥꯝꯅ ꯊꯝꯖꯅꯤꯡꯕꯁꯤ ꯉꯔꯥꯡ ꯇꯔꯦꯠ ꯃꯈꯥꯏ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ 3-4ꯈꯛ ꯊꯝꯈꯤ ꯑꯗꯣ ꯄꯣꯏꯟ 3-4ꯁꯤꯃꯨꯛꯇ ꯑꯩ ꯑꯅꯤꯈꯛ ꯊꯝꯖꯒꯦ ꯅꯨꯄꯤꯗ ꯁꯛꯇꯤ ꯄꯤꯕ ꯑꯃꯗꯤ ꯂꯥꯏꯔꯕꯒꯤ ꯍꯥꯏꯕ ꯑꯃ ꯊꯦꯡꯅꯖꯕ ꯑꯗꯣ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯈꯣꯏ 13 ꯍꯧꯈ꯭ꯔꯦ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯗꯒꯤꯅ ꯑꯩꯈꯣꯏ ꯃꯣꯗꯤ ꯁꯔꯀꯥꯔꯐꯥꯎ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏ ꯚꯥꯔꯠ ꯆꯤꯡꯉꯤꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ 13 ꯍꯧꯈꯤꯕꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯏꯁꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯏꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯕꯥꯎꯟꯗꯔꯤꯒꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ 13 ꯍꯧꯈꯤꯕꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤꯕ ꯏꯁꯨ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯕꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯒꯤ ꯃꯇꯥꯡ ꯃꯁꯤꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯕꯁꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ 13ꯁꯤꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤꯝꯇ ꯌꯦꯡꯕꯤꯗꯕ ꯑꯗꯣ ꯃꯈꯣꯏꯗꯗꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯁꯤ ꯀꯌꯥ ꯑꯃ ꯃꯁꯤ ꯁꯟꯗꯣꯛꯏꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯆꯤꯟꯗ ꯑꯗꯒꯤ ꯈꯕꯔꯗ ꯔꯦꯗꯤꯑꯣꯗ ꯀꯌꯥ ꯑꯃꯗꯤ ꯂꯥꯎꯕꯤꯕ ꯁꯥꯔ ꯑꯗꯨ ꯉꯁꯥꯏ ꯊꯕꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯃꯅꯨꯡ ꯆꯟꯗꯕ꯭ꯔꯥ ꯃꯈꯣꯏꯅ ꯂꯥꯎꯕ ꯈꯛꯇꯅ ꯑꯁꯤ ꯚꯥꯔꯠ ꯆꯥꯎꯈꯠꯂꯦ ꯑꯗꯨ ꯚꯥꯔꯠꯁꯤ ꯀꯩꯅꯣ ꯔꯦꯡ ꯑꯗꯨꯗ ꯂꯩꯔꯦ ꯑꯗꯥꯗ ꯂꯩꯔꯦꯅ ꯍꯥꯏꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨ ꯉꯁꯤꯐꯥꯎꯗ ꯁꯨꯛ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ 13 ꯂꯩꯈ꯭ꯔꯕꯁꯤꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯉꯁꯤꯐꯥꯎꯗ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯐꯦꯛꯇꯔꯤ ꯑꯃꯐꯥꯎ ꯂꯤꯡꯈꯠꯇꯕ ꯑꯗꯨ ꯂꯤꯡꯈꯠꯂꯝꯕ ꯀꯌꯥ ꯐꯦꯜ ꯑꯣꯏꯈꯤꯕ ꯀꯔꯣꯔ ꯆꯪꯉꯒ ꯑꯗꯨ ꯃꯅꯤꯄꯨꯔꯁꯦ ꯃꯈꯣꯏꯅ ꯌꯦꯡꯉꯤꯕꯁꯦ ꯁꯥꯔ ꯃꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯃꯈꯣꯏꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯕꯨ ꯑꯗꯣ प्रजाꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇꯤꯟꯖꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ प्रजाꯁꯤꯡꯁꯤꯅ ꯇꯧꯔꯒꯗꯤ ꯃꯈꯣꯏ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯈꯤꯇꯪ ꯊꯝꯖꯒꯦ ꯁꯥꯔ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯆꯨꯝꯃꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯑꯗꯒꯤ ꯊꯥꯛ ꯋꯥꯡꯂꯕ ꯁ꯭ꯇꯦꯠꯁꯤꯡꯒ ꯌꯦꯡꯕꯗ ꯃꯅꯤꯄꯨꯔꯁꯦ ꯀꯥ ꯍꯦꯟꯅ ꯐꯤꯕꯝ ꯑꯃ ꯁꯣꯛꯏ ꯑꯗꯣ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯁꯤ ꯃꯁꯤ ꯑꯩꯈꯣই ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯨꯡꯇꯧ ꯇꯧꯗꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯔꯣꯏ ꯇꯧꯗꯕꯃꯛꯇꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯜꯂꯤ ꯃꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯦ ꯑꯐꯕ ꯑꯆꯧ ꯃꯌꯥꯝ ꯆꯪꯉꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯐꯦꯠꯂꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯃꯁꯤꯡ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯑꯗꯨꯝ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯎꯏ ꯑꯗꯣ ꯂꯩꯉꯥꯛꯇ ꯍꯟꯊꯔꯒꯗꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯒꯗꯤ ꯇꯧꯗꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯤ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟ ꯃꯣꯗꯤ ꯒꯣꯔꯃꯦꯟ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯒꯤ ꯃꯇꯝꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯗ ꯂꯝꯕꯤ ꯊꯣꯡ ꯆꯠꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 10,000 ꯑꯗꯨ ꯄꯥꯏꯊꯔꯛꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯂꯩ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯦ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯔꯤꯡ ꯔꯣꯗ ꯁꯦꯝꯅꯤ ꯑꯗꯨ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯗꯦꯠ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯂꯩ ꯑꯗꯨꯒ ꯅꯠꯇꯅ ꯑꯇꯩ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯄꯥꯏꯈꯠꯄꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯂꯩ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯧꯖꯤꯛ ꯀꯣꯂꯔꯅ ꯐꯣꯟ ꯇꯧꯕꯁꯤ ꯌꯥꯎꯒꯦ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯊꯕꯛ ꯍꯥꯏꯁꯦ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯊꯕꯛꯁꯤꯗꯤ ꯃꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯗꯅ ꯂꯩ
masi wan tong the project ma state government ni khangde center ni khangde adi asana de funded project ni khangde tong na ba khon lo ba to wa dum lai dum kelo ya dum kelo ko mi thong se ni ya de ko ma ko gi lo su bu ta si ren phet agriculture ha di mong ta ba nga la mong phasina ta ga na phasina lo ba adi mong ko ta ba yi hin na ta ga dum wang wang ba mong ta ga na lo ya da ba lo su ya ma chit nam thing ni na da ti ba so in to aduna Manipura pakai position se koi khara ma de dum pai pai kan de pai pai ni si shakadam oi abi je dum ani pisin gi ya sana ba sumne ba handa ki ni ta big gi thon so ga ni pisin de to ba ni pisin go so gi pi ba ma de ba na de ta ni pang thui ni ai je ba ni pisin gi da ke de ki Manipura di ko ni pi ge khana de ya ni kalli de gi Jadi tu Iran Islam ni pun sih sebut tentang lawi jadi orang saya yang nak menuju ekonomi di tahun saya ni pun sih nama pun ada tentang itu law lagi. Kalau pun ada tentang macam itu so dem law ni dem lagi. Ni pun sih ya kalau aku kena dapat di nanti ada bu. Kalau ada sih saya yang mana tinggal ni yang dapat kota ba. Jadi hai kalau di kecil ni apa masari ada kita tu jadi mana pun. Belum di kecil mana polisi kecil mana cina ekonomi dah cukup tentang ni global ngambil kalau dah ini memang kecil mana cina dah hai mana mana le, tu kali hai dah le, koi tahun tu benar tu tahun tu ada bu mana mungkin cina semua tu. Jadi saya sudah mana cina pernah lebih kalau mana mama tu lampai je tu macam apa. So kalau mana yang tanda jaga manajemen jaga manajemen pada progresi masih kita boleh na ane jaga manajemen progresi masih pada apa kalau ni anda baru ni tu pising dah anda berpengaruh nak kena bersih kena bersih sudah ai thamte dah thamte हम लोग ऐसे जमा था कि टेलीफोन लोग अच्छा गया हेलो good morning phone to jirai ba Sunday 6 year tak piu oja online to li ba oja gate to street kai khuna jari tak piu ko yuji tang du leita da ba phun si se thama pan phajala ka do na mini ka tangai da ha ma pung pha ga do tam yam sang se na ha da du police dum makha ta na param ka da loi gani hai ba gi mami se hangkan na yeng da u ba phang gri hoji pau da chu du akhang hai ching na hai ngai ko khoi oja da join pukhat tin ga pau se tak piu sum center na lo ri ba thodang sina sum smai na sum tora ga di akoi gi Manipur se kai ba ya ba gi machet ahum thongna saruk ahum thongna kai ba ya ba mami ure ga ina koi gi politician ate te lei ba khang he da gi mami ngoi na pal na ba koi gi RK babung megen na natra ga na somda aba koi gi babung na ga hai bo wa pham sing che machi amuk su khana ni ngai gi oibra kai no da lan che loisan ga di politically wari sana ba sin hana sana ba ya ra ba ne du bu sana roi hai da na si khang gi ba ga du center na su akan mami je lokhat pi rak pa so bo ju u phang da sina ta ga di makoi na phongdori ba wafam si ojagi mot di karmaina oi thok pa ya bra adigi lan loisan ba gi option je ko nyam na hai ko gi khalli ba mi hut sing sina mi pham am tang pham ma ga ko gi hoji ki kano se da pali ko gi Manipur gi lei ba ida am tang pham ma ga kan to ga khana ga di oi ba si ai na khangai na ju hai adu bo si mami su su u de hoji su aduna loisan lak pada si leibak ahum thongna kai ba ya ba mong ga sum pukhan na ko si maybe oi da bu di oi sun yam best phare adu oi ra aga di masi kari haina ojagi mota kamaina lauge oi ba ya ba gi possibility leibra ha bi mata tang thambi yam nungai zai thorum sar ya birak ba ojagi wakhalon tamina si ko adu thagat cheri video phone se pesen yam na nungai to wa phama gi oi nungai ka ba gi Manipur si macet kami hai mana bina dia tuan ya jadi konsumsi dia tu mas konsumsi itu kita ni cukup dari hai mana itu kalau itu pasti ya hai mana ada hana lupa lagi cian orang akhir megian nak buka orang anak dia dia untuk boleh Ado mulu malam jatuh ni mungkin nak harapan. Dia tu mana Manipur isu juga interest, hari lagi interest lo mungkin bukan itu dia tak harapan.
ꯑꯗꯨ ꯕꯤꯖꯦꯄꯤ ꯏꯔꯥꯡ ꯃꯃꯥꯡꯗꯗꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤꯗꯤ ꯃꯩ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯃꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯝ ꯂꯥꯏꯔꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯏꯔꯥꯡ ꯀꯟꯅ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯤ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯇꯝꯄꯥꯛꯀꯤꯁꯤ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯅꯪ ꯌꯦꯡꯁꯤꯜꯂꯣ ꯆꯤꯡꯒꯤꯁꯤꯁꯨ ꯃꯥꯡꯕ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯌꯦꯡꯁꯤꯟꯒꯦꯅ ꯍꯥꯏꯔꯤꯕ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯔꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯇꯁꯦꯡ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯗꯨ ꯆꯞ ꯆꯥꯅ ꯍꯣꯠꯅꯔꯤꯕ ꯂꯩꯔꯒꯗꯤ ꯁꯤ ꯏꯔꯥꯡ ꯑꯁꯤꯅ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯕꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯣꯏꯅ ꯆꯞ ꯆꯥꯅ ꯊꯨꯡꯕ ꯊꯤꯡꯒꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯗꯨ ꯊꯣꯛꯇꯦ ꯑꯗꯨ ꯅꯠꯇꯅ ꯑꯗꯨꯝ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯌꯦꯡꯉ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯗꯨ ꯊꯣꯛꯂꯤꯕ ꯃꯑꯣꯡꯁꯤꯗꯅꯤ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯦ ꯑꯃꯔꯣꯝꯗ IMNꯁꯨ ꯅꯥꯒꯥ ꯂꯨꯞꯁꯤꯡ ꯑꯁꯤꯕꯨ ꯇꯣꯉꯥꯟꯕ ꯑꯃ ꯇꯥꯜꯂꯒ ꯂꯩꯔꯤꯅ ꯍꯥꯟꯅ ꯍꯧꯅ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯇꯥꯜꯂꯦ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯇꯝꯄꯥꯛ ꯑꯦꯔꯤꯌꯥꯗ ꯆꯤꯡ ꯇꯝꯄꯥꯛꯁꯨ ꯈꯔ ꯁ꯭ꯋꯥꯏꯗ 9% ꯂꯩꯕꯁꯤꯡ ꯑꯁꯤꯅ ꯀꯝꯃꯨꯅꯤꯇꯤ ꯑꯦꯅꯤꯖꯦꯟꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯅ ꯑꯃ ꯈꯔ ꯂꯥꯎꯗꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯎꯔꯤꯕ ꯀꯨꯀꯤꯁꯤꯡꯒ ꯅꯥꯒꯥꯁꯤꯡꯒ ꯃꯔꯛꯇꯁꯨ ꯃꯇꯥꯡꯗ ꯑꯆꯧꯕ ꯆꯌꯦꯠꯅ ꯎꯠꯅꯕ ꯂꯩ ꯃꯁꯤꯗꯁꯨ ꯑꯗꯨꯝ ꯈꯠꯅ ꯁꯨꯅꯕ ꯑꯗꯨꯝ ꯍꯥꯟꯅꯁꯨ ꯊꯣꯛꯈꯤꯕ ꯂꯩꯔꯦ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯕ ꯑꯗꯨꯝ ꯃꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯟꯅ ꯀꯥꯏꯕ ꯍꯥꯏꯕꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯗꯨꯝ ꯂꯩꯅꯔꯕꯁꯨ ꯑꯗꯨꯗ ꯌꯥꯝ ꯐꯤꯕꯝ ꯂꯥꯛꯀꯗꯕꯁꯤꯅ ꯃꯗꯨꯃꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯑꯣꯡꯁꯤꯗꯗꯤ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯊꯣꯛꯅꯔꯛꯄ ꯍꯧꯔꯛꯏ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯣꯛꯏꯕ ꯃꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐꯝꯕ ꯀꯥꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯄꯨꯟꯅ ꯃꯗꯨꯒꯤ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯛꯏꯁꯦ ꯂꯨꯔꯦꯅ ꯇꯧꯗꯕꯁꯨ ꯌꯥꯔꯣꯏ MLA ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯁꯨꯅ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ MLA ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯤ ꯆꯤꯡꯒꯤ MLA ꯌꯥꯔꯛꯀꯗ꯭ꯔꯥ ꯑꯗꯒꯤ ꯀꯨꯀꯤꯒꯤ MLAꯁꯤꯡꯒꯤꯁꯦ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯇꯥꯍꯜꯂꯒ ꯂꯩꯅ ꯐꯪꯕꯒꯤ ꯃꯑꯣꯡꯗ ꯂꯩꯒꯗꯕꯅꯤꯒ ꯍꯥꯏꯗꯅ ꯇꯧꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯣꯏꯁꯤꯟꯗ꯭ꯔꯕꯅꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯒꯤ ꯀꯥꯏꯊꯦꯜꯁꯤ ꯑꯗꯨꯝ ꯂꯩꯕ ꯄꯥꯝꯕꯅꯤꯅ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯊꯧ ꯂꯧꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯕ ꯀꯥꯟꯗ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯕ ꯀꯥꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯠꯇ ꯊꯥꯕ ꯑꯗꯨꯒ ꯊꯥꯕꯗꯨꯅ ꯒꯃꯦꯟꯁꯤꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯀꯟꯕ ꯊꯧ ꯂꯧꯈꯠꯄ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯩ ꯑꯃꯨꯛ ꯊꯝꯖꯒꯦ Hello. Hello. Good morning, Takpio. Good morning. ꯑꯍꯥꯟꯕꯃꯛꯇꯗ ꯆꯤꯡꯁꯨꯕ ꯂꯥꯏꯁꯪ ꯈꯥꯡꯕ ꯃꯁꯥꯟꯅ ꯊꯧꯔꯝ ꯃꯄꯨꯡꯗ ꯃꯤꯇꯤꯡ ꯂꯣꯟꯒꯤ ꯀꯣꯡꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. Takpio. ꯃꯤꯁ ꯄꯥꯎꯁꯤ ꯉꯁꯤꯃꯛꯀꯤꯗꯤ ꯑꯣꯏꯗ꯭ꯔꯦ. ꯄꯥꯎꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯁꯄꯥꯁꯤ ꯆꯂꯥꯏꯗꯨꯅ ꯂꯩꯔꯦ. ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯁꯦꯒꯃꯦꯟ 9-10ꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯁꯄꯥꯁꯤ ꯂꯧꯊꯣꯛꯈ꯭रे. ꯑꯗꯨꯒ ꯃꯅꯤꯄꯨꯔꯒ ꯑꯇꯩ ꯀꯇꯟ ꯀꯌꯥ ꯊꯨꯡꯅ ꯑꯁꯄꯥꯁꯤ ꯆꯠꯅꯔꯤ ꯍꯥꯏꯕꯗꯨꯝ ꯍꯥꯏꯕ. ꯑꯗꯣ ꯇꯝꯄꯥꯛꯇ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯀꯥꯟꯗꯅ ꯑꯁꯄꯥꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯃꯥꯗꯣꯡꯒꯤ ꯊꯧꯗꯣꯛ, ꯔꯤꯝꯁꯀꯤ ꯊꯧꯗꯣꯛ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯁꯄꯥꯒꯤ ꯃꯔꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯟꯁꯤ ꯂꯣꯡꯈ꯭ꯔꯕꯅꯤ. ꯑꯗꯣ ꯉꯁꯤ ꯆꯤꯡꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯇꯧꯔꯛꯄ ꯊꯧꯔꯝ ꯊꯧꯔꯥꯡꯁꯤꯡꯗꯗꯤ ꯃꯈꯣꯏꯗ ꯑꯁꯄꯥꯁꯤ ꯆꯠꯅꯗ꯭ꯔꯕ꯭ꯔꯥ? ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯤꯡꯉꯤ ꯍꯦꯛꯇ ꯇꯧꯈꯤꯕ. ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯡꯍꯜꯀꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯒꯥꯔꯤ ꯊꯧꯖꯔꯤꯕꯁꯤꯡꯁꯤ ꯚꯔꯥꯁꯦ ꯍꯥꯏꯒꯠꯇꯅ ꯍꯦꯜꯍꯟꯈꯤꯕ. ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡꯗꯅ ꯑꯋꯥ ꯆꯩꯊꯦꯡ ꯑꯗꯨꯝ ꯅꯪꯍꯧꯕ. ꯚꯔꯥ ꯍꯦꯟꯈꯤꯕ ꯃꯇꯝꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯂꯨꯄꯥ 10 ꯂꯧꯔꯝꯕꯗꯒꯤ ꯂꯨꯄꯥ 50, 30, 100 ꯂꯧꯁꯤꯜꯂꯛꯄꯗꯅ ꯀꯅꯥꯝꯇꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯗꯕ, ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯃꯤꯠꯌꯦꯡ ꯑꯃꯕꯨ ꯆꯪꯕꯤꯗꯕ. ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯒꯤ ꯀꯔꯝꯕ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤꯅꯣ? ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯪꯖꯅꯤꯡꯉꯤꯁꯦ. ꯃꯁꯤ ꯃꯇꯥꯡ ꯀꯔꯝꯕ ꯄꯣꯂꯤꯁꯤ ꯂꯩꯕꯅꯣ? ꯃꯣꯏꯒꯤ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯣꯀꯦꯠꯇ ꯄꯩꯁꯥ ꯍꯦꯟꯅ ꯂꯥꯛꯅꯕ ꯇꯧꯕꯤꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ प्रजाꯁꯤꯡꯗ ꯍꯦꯟꯅ ꯋꯥꯍꯜꯂꯒ प्रजाꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯖꯔꯤꯕ꯭ꯔꯥ? ꯈꯪꯖꯗꯕ ꯑꯃꯈꯛꯇꯤ ꯂꯩꯔꯦ ꯃꯔꯛꯁꯤꯗ. ꯑꯗꯨꯅ ꯑꯁꯄꯥꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ꯭ꯔꯥ ꯆꯂꯥꯏꯗ꯭ꯔꯕ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯟꯁꯤꯟꯕ ꯒꯦꯁꯅ ꯈꯤꯇꯪ ꯃꯁꯥ ꯈꯥꯏꯅ ꯊꯝꯕꯤꯅꯕ ꯑꯃꯨꯛꯀ ꯅꯣꯜꯂꯨꯖꯔꯤ.
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯇꯁꯦꯡꯅꯃꯛꯀꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔ ꯑꯦꯛꯁꯀꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯈꯛꯇ ꯂꯧꯊꯣꯛꯈꯤꯕ ꯅꯠꯇꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗꯗꯤ ꯂꯣꯏꯅꯃꯛ ꯆꯠꯅꯔꯤ ꯆꯠꯅꯕꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯪꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯅ ꯂꯩꯔꯒ ꯊꯕꯛ ꯁꯨꯕꯗꯤ ꯇꯧꯔꯤꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯝꯕꯤꯕ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯆꯨꯝꯃꯦꯕ ꯑꯐꯥ ꯆꯠꯅꯩ ꯍꯥꯏꯔꯕꯁꯨ ꯑꯃ ꯆꯠꯅꯩ ꯍꯥꯏꯔꯕꯁꯨ ꯑꯐꯥꯒꯤ ꯋꯥꯐꯝ ꯃꯈꯣꯡꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯛꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯌꯥꯔꯒ ꯆꯥꯎꯔꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯛꯇꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯂꯣ ꯑꯃ ꯆꯠꯅꯩ ꯍꯥꯏꯔꯒꯁꯨ ꯆꯤꯡꯒꯤ ꯂꯝꯗꯗꯤ ꯂꯣꯁꯦ ꯏꯁꯤꯡ ꯍꯥꯟꯅ ꯆꯠꯅꯗꯕ ꯇꯝꯄꯥꯛꯇꯅ ꯂꯣꯁꯦ ꯑꯗꯨꯝ ꯆꯠꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯕ ꯑꯗꯨ ꯇꯧꯕ ꯃꯌꯥꯝꯁꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯕꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯋꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣ ꯈꯔꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯕꯁꯨ ꯃꯣꯏꯁꯦ ꯐꯥꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯀꯂꯦꯛꯇꯤꯚ ꯐꯥꯏꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯐꯖꯅ ꯉꯝꯗꯦ ꯆꯤꯡꯒꯤ ꯂꯝꯁꯤ ꯍꯦꯛꯇ ꯇꯧꯋꯦ ꯍꯧꯖꯤꯛ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ ꯊꯤꯡꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯁꯨ ꯍꯣꯏ ꯍꯧꯖꯤꯛꯀꯤꯁꯤꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯏꯪꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕꯁꯤꯗ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯦ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯩ ꯂꯥꯎꯏ ꯈꯣꯡꯏ ꯒꯣꯔꯃꯦꯟꯅ ꯐꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯒꯤ ꯃꯑꯣꯡꯗ ꯊꯤꯡꯉꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯑꯦꯅꯤ ꯏꯁꯨ ꯑꯃ ꯂꯥꯛꯄꯗ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕꯗ ꯇꯤꯠ ꯂꯥꯎꯕ ꯏꯁꯨ ꯑꯃꯗꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯦꯛꯇ ꯊꯤꯡꯖꯤꯟꯕ ꯁꯨꯝꯕꯒꯤ ꯊꯕꯛꯁꯦ ꯆꯠꯊꯩ ꯑꯗꯨꯅ ꯑꯐꯥꯡꯒꯤ ꯋꯥ ꯈꯛꯇ ꯆꯤꯡꯒꯤ ꯂꯝꯗ ꯂꯣꯁꯦ ꯑꯗꯨꯝ ꯆꯠꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯤꯡꯗꯅ ꯂꯣ ꯑꯃ ꯇꯝꯄꯥꯛꯇꯅ ꯂꯣ ꯑꯃ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯕꯗꯧꯅ ꯂꯥꯛꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ ꯍꯥꯟꯅꯗꯤ ꯃꯗꯨ ꯍꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯈꯣꯠꯄ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯩ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯁꯄꯥ ꯆꯠꯅꯕ ꯆꯠꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯆꯨꯝꯃꯤ ꯇꯝꯄꯥꯛ ꯂꯝꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯗꯤ ꯑꯁꯄꯥꯁꯤ ꯑꯗꯨꯝ ꯆꯠꯅꯗ꯭ꯔꯦ ꯆꯤꯡꯗꯗꯤ ꯆꯠꯅꯩ ꯍꯥꯏꯗꯨꯅꯁꯨ ꯑꯁꯄꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯀꯩꯗ ꯃꯌꯥꯝ ꯇꯧꯗ꯭ꯔꯤ ꯉꯔꯥꯡ ꯍꯥꯏꯗꯧꯅꯦ ꯕꯣꯔꯗꯔꯒꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯃ ꯆꯪꯅꯕ ꯍꯣꯠꯅꯕ ꯃꯣꯔꯦꯗ ꯆꯪꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯇꯧꯕ ꯂꯥꯛꯄ ꯅꯨꯄꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯇꯧꯕ ꯑꯗꯣ ꯑꯄꯥꯛꯄ ꯑꯣꯏꯔꯦ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯔꯕꯔ ꯕꯨꯂꯦꯠꯇꯣ ꯂꯥꯊꯤ ꯆꯥꯔꯁꯨ ꯂꯥꯏꯠ ꯔꯥꯎꯟ ꯃꯌꯥꯝ ꯆꯥꯗꯅ ꯁꯔꯥꯛ ꯁꯥꯟꯅꯒꯗꯧꯅꯦ ꯑꯗꯨꯅ ꯆꯤꯡꯗꯗꯤ ꯒꯣꯔꯃꯦꯟꯅ ꯇꯧꯅꯤꯡ ꯇꯧꯕꯁꯤꯗ ꯍꯧꯖꯤꯛ ꯈꯪꯗꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯄꯤꯔꯕ꯭ꯔꯥ ꯀꯔꯤꯝ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯈꯟꯅꯕ ꯂꯩꯔꯕꯅꯤ ꯍꯣꯏ ꯇꯧꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯥꯏꯕꯤꯔꯤꯕꯗꯨꯒ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯕꯁꯦ ꯂꯣꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯆꯤꯡꯗ ꯐꯖꯅ ꯆꯠꯍꯟꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯋꯤ ꯆꯤꯡꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯨꯄꯤꯁꯤꯅꯗꯤ ꯂꯣꯁꯦ ꯃꯣꯏ ꯈꯨꯠꯇ ꯂꯩꯔꯒ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕꯁꯨ ꯆꯥꯡꯗꯁꯨ ꯑꯗꯨꯝ ꯑꯣꯄꯟ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯗꯨꯝ ꯄꯪꯆꯠꯇ ꯆꯠꯄ ꯈꯣꯠꯄ ꯍꯣꯏ ꯃꯁꯤꯒꯤ ꯊꯕꯛꯇꯨ ꯇꯝꯄꯥꯛꯁꯤ ꯎꯗꯕ ꯅꯠꯇꯦ ꯎꯏ ꯑꯗꯨꯕꯨ ꯆꯤꯡꯗꯅ ꯈꯔ ꯍꯦꯟꯅ ꯃꯁꯤ ꯃꯑꯣꯡꯁꯤ ꯏꯇꯥ ꯇꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯝꯖꯩ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯡꯀꯔꯕꯨꯁꯨ ꯑꯦꯛꯁꯄꯥꯔꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯑꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯂꯩꯐꯝꯁꯨ ꯈꯪꯖꯒꯦ ꯑꯣꯖꯥꯗ ꯈꯪꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯨ ꯊꯝꯕꯤꯌꯨ ꯂꯪꯊꯕꯥꯜꯗꯒꯤ ꯏꯅꯥꯎꯆꯥ ꯑꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯨꯀꯤꯅ ꯆꯠꯊꯔꯤꯕ ꯂꯥꯟꯁꯦ ꯆꯤꯡꯊꯛꯇ ꯆꯠꯊꯔꯤꯁꯦ ꯆꯠꯊꯔꯤꯕ ꯃꯐꯝꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯤꯅꯤ ꯑꯗꯣ ꯃꯣꯏꯅꯗꯤ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯃꯣꯏ ꯂꯩꯅ ꯀꯥꯞꯄꯛꯑꯕꯅꯤꯅ ꯑꯗꯩꯗ ꯃꯅꯤꯄꯨꯔꯒꯤ ꯀꯨꯜꯗꯤꯞ DGP CM ꯃꯣꯏꯅ ꯅꯣꯏꯅ ꯅꯥꯛꯇ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯥꯞꯍꯜꯂꯤꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯐꯥꯎ ꯀꯔꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯍꯜꯂꯛꯏꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯐꯥꯎ ꯇꯥꯗꯕ ꯑꯗꯨꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯒ DGPꯅꯦ ꯀꯨꯜꯗꯤꯞꯅꯦ ONF CMꯅꯦ ꯃꯣꯏ ꯑꯍꯨꯝꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯄꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯂꯩꯕ ꯂꯥꯟꯊꯦꯡꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥꯒ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥꯒ ꯃꯩꯇꯩ ꯄ꯭ꯔꯖꯥꯒ ꯀꯨꯀꯤꯒ ꯊꯦꯡꯅꯍꯟꯕꯗꯧꯅ ꯁꯨꯝ ꯇꯧ ꯂꯩꯔꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯒꯤ ꯃꯆꯤꯟꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤꯅ ꯁꯦꯝꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯇꯩꯁꯤꯡꯁꯤꯒ ꯁꯔꯀꯥꯔꯒ ꯀ꯭ꯂꯣꯖ ꯗꯣꯔ ꯃꯤꯇꯤꯡ ꯇꯧꯔꯒ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯑꯗꯨꯁꯨ ꯇꯧꯗꯕ VDF 10,900 ꯂꯩꯕꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯣ ꯆꯞ ꯆꯥꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯄꯤꯔꯣ ꯀꯨꯀꯤ ꯊꯦꯡꯅꯒꯦꯅ ꯍꯥꯏꯔꯦ ꯁꯔꯀꯥꯔꯁꯤꯅ ꯍꯧꯖꯤꯛ ꯂꯧꯈꯠꯄꯒꯤ ꯊꯕꯛꯁꯨ ꯇꯧꯗꯦ
सुमाइना सुम सरकारसिना फ्री थादोगा सुम थंबा तारगदी सिगी लैरिबा सरकारसिदी सही अहुम वाली अदो इतादी पेरीफेरीदा लैरिबा प्रजासिंगी पुंसीसी खल्लुबदा अमंबा अमा फावी मसैदा एक्सपर्ट की मो खितंग ताजनिबा आदि सरकार से सही अहुम वाली सिगी पोजिशन दा थम तारदी खुंगंगी प्रजा करी ओइदगेबा सिगी क्वेश्चन Hoi mamang dusu ngasimak na traso jana akoigi siga manaba wafam sing haiba dare dum mamang dusu thambi ki besu leikrabani adu bohoi kolana bokhat pirak pagi matungina ozagi ba wakhalon tendak na tamina se du yamna noi to chema jodin poi ya plamo no sang thangara ban hoi sa ejida akoigi irang je ho matung da akoigi na another haidana buffer zone gaina khaidana buffer zone hairaga nona hoyi maitai sina ti ara changli adana ba ti ge ya da changaga point he attack on this tawdana ba adina buffer zone na pade to buffer zone ado abusu adu ma adum dalla ga chin da tin dhara tamda to ti post ba ma support post ba ma lai na tin dhara tamda attack on this tawdana cái làm mấy áo nó ra rồi, cái này trên không sinh ra cái này rồi mà lâu mà áo mà nó làm như lâu phản nó ngầm rồi, cái người tôi mua cái đó, cái bắt vào bom nhau nè, cái này là bom nhau bắt chết nó làm gì, xuyên ai xuyên ai rồi, anh nói, và không dùng này mua cái thằng này và không dùng cái gì mà cái gì, anh biết thầm hồi đó, hồi đó ta cái ngoài đó và không dùng này sẽ tới em đi cái gì, cái ông mà là đúng mà anh là thầm nào, anh tập nhau là bám vào nhau rồi thầm vào chút thầm mà ra, màดูthì sẽ là trong nhà còn được thâu có cái đó hay là chúng mình đi tổ chức chứ, tạm mình là gì, anh nói tôi đi mua xe mà xe làm là mua ông ta rồi cái này bây giờ nó xí đấy, cái áo mà xí, cái gì số mấy cái gì di sini kalau misalnya yang misalnya jam sudah mana jam sudah itu memang jauh ini memang mau jauh ini memang Malaysia yang saya kalau mau hanya lebih mungkin nak dia hanya begitu ini nak tanah lebih jauh dia yang mana dia itu kalau mana sahaja jadi kita terhadap saya menolak penadi kita menolak anh lấy ý kiến thì làm mà nói chứ nói tới là thì đầu sự chính không gì là đang hãy còn ngồi chậm là mình hãy là một cái kẻ đừng biết là cái một cái đơn xử nên là anh chỉ có cần qua mà anh lấy ra nhưng cái gì tầm bạc cái gì anh nói cái gì bây giờ xem việc anh nói là bây giờ mà thì rồi mình phụ trách mình thì tầm sơ hi ở không lấy ra đi lấy cái gì hoàn là tao nói sơ hi ở không lấy ra mà lấy ra mang lấy ra kasi matangsa ang mataba man lakot ba misimero hindi nga ga sa improve na then yung matay bagis ka ito na lang kan na niyam sa na baby dito ay sa the law ni dito ko na pa sa din niya na pa na dito lan thena na sa na to lan ni sum taw le ya pon to ni sum khana ra ko ni ko na me ga pa ta ka ga sum khana ra lan tong ra pa na ra le da ji ma ji yang na pa sa ba mo yang mo to mo đi về sinh hoạt rồi, đi về sinh hoạt rồi, đi về sinh hoạt. Thế là anh chị tôi là anh chị lập các cái khâu ảo thuật vào một chỗ này, cái ngáp thì mấy cái tăng như là nhằm tới đâu không mà không được, rồi nhằm mình đi, cái này thôi tới anh chị đi tới đã tới rồi nhằm mình đi tới đi làm đi tới cái này cái gì ya đó mình cũng có mình ya đó mình cũng có mình xin được làm anh nói cái gì này tôi cũng dia gua benar benar mendesinir dengan hal itu. Setelah ia ada setelah itu pegas dengan mereka. Mereka berpakaian betul dengan STO wah acaba rumah dengan amal lagi lah. Itu bu. Ayah itu benar hal itu mana lanjut dan benar cina bagi film itu. Namanya dia di pasal cina. Jadi komuniti yang ngaksan nawa untuk yang mendapat itu semua itu ngaksan ni hal itu mấy cái vô khi tình cái ngạc sẽ nó vào lại phải cho nó lấy cầm nó thắp cái thang tổ nó lấy cái đâu im không thì cái đâu mà áo nó lại phải cho nó không chỉ là ta học cái mấy áo mà thỏa ăn tổ nó mới lâu đây mà đấy và hai cái cái súng tháo đâu phải cái gì làm nó nói cho cái mà đi nhà đi dùng chỉ là cái không chỉ là cái nên nó nói cho cái là cái này là nó chỉ là
hanyang natin na siya kaya di miyam na siya dumahaya ay nahawa din dito sinatay na kala siya. So, kaya kapatulad na ito, ang talagang ikutin ko, kung ito na di masipapay, ito wala ka na kala. Ano na sa yung batong bata ko ay nariwat. Kaya na tamsat. Hello. Good morning, ma'am. Good morning, takpiyo. Ay phone tawdiri si ma'am. Ipan ni sawo kung mata ma'am di kiyas po aham magtiri ika kung usirin ma'am. Takpiyo. Cooking piece in monophyda AR sang tangan kita BSF ki DG ne yang cintre ha po pawam ko yori. Masai sida waro is the policy akoi ye action force pan hili de yam kan ba sakki la yam kan bane makoi ju adum kumme yang de maya ka tho lai re hai ba wapa mong ko lai aduna AR hai ba si makoi gidi adum hobudi hong luan ko yam kangkat pa mo mi sang de leram ba kanggu ni ko kin pi ga isina adu bu makoi yam yanar ma hojing na makoi chang bu da thini ba si maram si aku kin pi ga isu la ro ko si da pulap yaure hai ba gi kudam changdam pha mono phai hai ba village si de chang bu da thini se ma sei de chang ga nang khai da chang ga combing operation gu mam tor di ma si kulai yam phang ga do bu male maram di kai noi da अखोगी कहीं पुरान बना सुन पुलिस मन लंबी दे लागा अखोगी इधर पाकट पगी मोंग मोई तौसी कॉम्बिंग ऑपरेशन गुम तौर दी मसिद खुलाई से मतिक चान लेरंगने अदो सोदन हे नाकल मरुक न फारई बिसिना कमाई तौगी दा उति वाति न छाबी उति गुरांग साब खरे पाक कापई बिसिने स्नाइपर माइल अहुम मरी लाप लाप जगह से काप्तर खुलाई जो ओना तैनब गुम में हे फारक पसे मसाई मतांग गेचन मरिक सुमना मसई द मकोय तौरिबा थबोक थोगोंग सिगा चथरेबा लंदा सिगा मसाई मतांग जे खजितंग फोंतो पिरों गेस yam nungaije thorum saru ya birak pa ozagi wakhalon tamina se thagachari thorum saru ya birak pa idam ina ito si phamjara ko ya mamang ida hayo meri da legiba di mauna phai se hana su mat operation ba se gido lai se lai phaga ki ba bom phaga ki ba legi lai ito odi ki ipang ali pokyo thodomi hayo matam se hayo su thodo ke nada ya ina function na bo ko na iti ina ka ni ni da function ba dia sana ko partner massage ki partner to ya ma dawi ito ga ina ka ni na fi ye abi yo ko ani ga yo mati mo ya na mo ko bi ai ma ga mo ni like ipari ba ko pa ni mo yi ko lai bong ka ba pari ba ko ta ma ya ma ba ko ti ya ni ko ni ya ni alam ni mo de ba ko ta ri ti se mo de ba ito ba do ti na ba ai ga ra anga na ma de sa ya ma pha de to lai ga ai to dong ti ki ga security advisor to na na mo de ba to de objective na ma de ti ni ya a to kali kulai dan in ma mo sino ka to like yaw ni pali sa ko ta la ya mo pero na ai ro sin ko ai ro sin na mi sin na ai ro kan sin na ga ai ro ka to de ya mo ne adina ro so ko ti pa ara ya ko de ko ma ya mo de le na ni security plan ke ya mo so lo na ma ti ya go men yo na ba del posing ni ma sa ita de to to de I'm just actually hard to put some like only some corona, the China, and I'm more told to read and just my armor like a president. Some like you told look at the way I did on the class in the book of business. In the publishing of the local president, mother spoke of the boy that in a forum here. I do that. I'm not concerned, I'm not no idea. However, Single ya da zo operation ta fara da hayi ne a no mai ate faru mai ya da bugun ba no mai san san min ne to shi ke ne di hayi san san ba a sai na kuma tam da na motor kan ba a di a ti ba ne a sai mai am ma idan san no mai am ma lo da ba ne da ba hayi shi ne sai ba ba di yau da ba hayi a ti ya shi na ba ya da bugun ba kan yi mun ne ya ma fa da fa ba mashina ya te ya song mo sin na ba no ai sa ti le ba na ti abi le ibu si ne na ko na te ai ai ni so central government ki se de ti ma ga social sen na thabak lokat pa ma ya ama ai ko lokat ha de ya ba khang de ba tok tai adu ya ba ko ta che na thabak lokat ka mo je ama u de
ꯎꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤ ꯐꯤꯕꯝ ꯑꯃ ꯂꯩ ꯃꯁꯤꯁꯦ ꯊꯥ 8 ꯐꯥꯖꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯅꯗꯤ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯅꯨꯡꯉꯥꯏꯇ ꯐꯤꯕꯝ ꯑꯃ ꯂꯩ ꯃꯁꯤ ꯃꯤꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯏꯔꯥꯡ ꯍꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯊꯥꯖꯕ ꯂꯩ ꯑꯗꯣ ꯁꯨꯝ ꯌꯦꯡꯕꯤꯔꯛꯇꯅ ꯁꯨꯝ ꯍꯥꯠꯅꯍꯜꯂꯒ ꯂꯩꯔꯗꯤ ꯃꯤꯌꯥꯝꯒꯤ ꯊꯣꯛꯄ ꯑꯗꯨꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯨꯝ ꯁꯨꯝ ꯉꯥꯛꯇ ꯈꯟꯗꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯉꯥꯛꯄꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯛꯑꯣ ꯍꯥꯏꯕ ꯀꯥꯡꯕꯨ ꯐꯥꯎꯕ ꯑꯗꯨꯝ ꯊꯣꯛꯂꯛꯏꯁꯤꯅꯦꯕ ꯒꯣꯔꯃꯦꯟꯅ ꯇꯧꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯆꯠꯂꯦ ꯀꯥꯏꯅ ꯍꯥꯏꯕ ꯐꯤꯕꯝ ꯑꯃ ꯇꯥꯏ ꯑꯩꯈꯣꯏ ꯈꯛꯇ ꯇꯧꯅꯖꯔꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯐꯤꯕꯝ ꯐꯥꯎꯕ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯁꯤ ꯐꯤꯕꯝ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯍꯟꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯃꯁꯤꯒꯤꯗꯤ ꯑꯗꯨꯝ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯐꯖꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯊꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯃꯁꯤ ꯑꯐꯕ ꯍꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯕ ꯑꯍꯨꯝ ꯊꯣꯛꯅ ꯀꯥꯏꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯣ ꯃꯣꯏꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅꯗꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯄ꯭ꯔꯦꯁꯔꯁꯤ ꯄꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯄꯤꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯖ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯈꯔ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯊꯝꯖꯒꯦ ꯍꯜꯂꯣ Good morning, ma'am. Good morning, Taramnok Cheri Takpiyo. I usually usuana paudagi MD Ferosni I Feroz Takpiyo. again tawjarakani. Yani thambiyo zada karamba wafam pukhatpining ban haibiyo. Ma'am ngasimaki paudadi nasadrek mamangi pauda ina haijining go pamung gatang pukhatage. Takpiyo karamba wafam no haibiyo. ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯀꯪꯂꯥꯗ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯔꯛꯈꯤꯕ ꯃꯤꯑꯣꯏ 4-5ꯗꯨꯅ ꯑꯩꯈꯣꯏꯒꯤ 15 days ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯁꯣꯏꯗꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤꯅ ꯍꯥꯏꯕꯤꯔꯝꯃꯒ ꯉꯁꯤꯐꯥꯎꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯐꯥꯎ ꯇꯥꯗꯅ ꯂꯩꯔꯛꯂꯤꯕ ꯃꯤꯁꯤꯡꯅ ꯇꯣꯏꯁꯤꯜꯂꯛꯂꯤꯕ ꯍꯦꯟꯅ ꯇꯣꯏꯁꯤꯜꯂꯛꯂꯤꯕꯁꯤ ꯁꯤꯒꯤ ꯃꯔꯝꯗ ꯄꯨꯈꯠꯆꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯃꯦꯝ ꯂꯣꯏꯕꯤꯔꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯂꯪꯂꯥ ꯂꯪꯖꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯛꯅꯕ ꯑꯣꯏꯅ ꯇꯧꯔꯕ ꯂꯥꯟꯕꯨꯡꯁꯤꯗ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯨꯝꯕ ꯐꯥꯎꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯐꯣꯔꯦꯟꯗ ꯀꯔꯤꯗꯗꯤ ꯃꯥ ꯆꯠꯇ ꯌꯥꯗꯦꯅꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯥ ꯌꯦꯡꯉꯔꯣꯏꯅ ꯋꯥꯁꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯒꯦꯁꯇꯒꯤ ꯋꯥꯐꯝ ꯈꯔ ꯇꯥꯅꯤꯡꯗ ꯇꯧꯖꯔꯛꯄꯅꯤ ꯃꯦꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 23ꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠꯁꯤꯡꯒ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯒ ꯃꯌꯥꯝ ꯌꯥꯅꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ 15 days ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ ꯃꯌꯥꯝꯗ ꯑꯗꯨꯃꯛꯇꯤ ꯊꯝꯃꯤ ꯍꯣꯏ ꯅꯨꯃꯤꯠ 15ꯅꯤ ꯆꯞ ꯆꯥꯅꯃꯛꯇꯤ ꯐꯥꯕꯃꯛꯇꯤ ꯐꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤ ꯃꯤꯅꯥ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯊꯣꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯈꯜ ꯐꯥꯎꯕ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯒꯤ ꯆꯥꯕ ꯇꯨꯝꯕ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ 15 daysꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟꯁꯦ ꯂꯥꯛꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕ ꯂꯩ ꯑꯗꯨ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗꯗꯤ ꯑꯗꯨꯃꯛ ꯂꯩꯅꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯃꯣꯠ ꯈꯤꯇꯪꯗ ꯇꯥꯖꯒꯦ ꯑꯣꯖꯥ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯇꯦꯔꯔ ꯊꯝꯕ ꯌꯥꯎꯈꯤꯕ ꯁꯦꯟꯇꯔꯗꯒꯤ ꯃꯤ 3ꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯑꯝꯕ ꯑꯗꯨꯒ ꯃꯐꯝꯗꯨꯗꯤ ꯆꯞ ꯆꯥꯅ ꯃꯔꯤ ꯂꯩꯅꯕꯃꯛꯇꯤ ꯅꯠꯇꯦ ꯃꯔꯤ ꯇꯣꯉꯥꯟꯕꯅꯤ ꯍꯣꯏ ꯏꯁꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯨ ꯎꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯈꯔ ꯎꯅꯔꯒ ꯃꯣꯏꯁꯤ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯟꯇꯔꯗ ꯃꯗꯨ ꯁꯣꯏꯗꯅ ꯃꯗꯨ ꯇꯧꯔꯝꯃꯅꯤꯅ ꯈꯜꯂꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇꯔꯗꯒꯤꯁꯨ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯑꯣꯏꯁꯤꯅ ꯑꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯜꯂꯀꯥꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯇꯧꯕꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ
ꯄꯣꯏꯟ 6-7ꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯃꯗꯨꯁꯨ ꯁꯦꯟꯇꯔꯗ ꯑꯩ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯦꯟꯇꯔꯗ ꯊꯥꯔꯒ ꯃꯇꯨꯡꯗ ꯑꯔꯥꯟꯕ ꯇꯨꯡꯒꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕ ꯑꯗꯒꯤ ꯃꯗꯨꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇꯨꯗ ꯌꯥꯎꯈꯤꯕ ꯋꯥꯐꯝꯁꯦ ꯃꯤꯅꯤꯠ 55ꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯊꯥꯒꯠꯄ ꯊꯝꯗꯨꯔꯒ ꯍꯥꯏꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯣꯏꯅ ꯊꯝꯈ꯭ꯔꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯥꯏꯀꯩ ꯃꯗꯨꯒꯤ ꯃꯣꯏꯒꯤ ꯑꯣꯏꯅ ꯌꯥꯅꯤꯡꯕ ꯏꯗꯤꯠ ꯄꯨꯜꯂꯒꯁꯨ ꯃꯣꯏꯅ ꯉꯝꯕꯗꯤ ꯊꯕꯛꯁꯤꯡꯗ ꯆꯠꯊꯠꯄ ꯉꯝꯕꯗꯤ ꯅꯠꯇꯦ ꯑꯗ ꯐꯪꯕ ꯄꯣꯏꯟ 6ꯁꯤꯗ ꯊꯕꯛ ꯍꯧꯕꯗꯤ ꯑꯗꯨꯝ ꯌꯥꯕ ꯈꯨꯗꯛꯇ ꯍꯧꯕꯗꯤ ꯌꯥꯗꯕ ꯃꯇꯝ ꯆꯪꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯏꯟ 6ꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯥꯟꯅꯗꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤꯗꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯃꯑꯣꯡꯗꯨꯃ ꯎꯠꯂꯛꯑꯒꯗꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯔ ꯁꯥꯟꯇꯤꯒꯤ ꯂꯥꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯎꯠꯂꯛꯄꯗ ꯍꯥꯟꯅꯗꯒꯤꯁꯨ ꯂꯧꯈꯠꯇꯦ ꯍꯧꯖꯤꯛꯁꯨ ꯂꯧꯈꯠꯇꯦ ꯅꯨꯃꯤꯠ 55ꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯨꯃꯤꯠ 55ꯁꯤꯗ ꯂꯣꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯈꯔ ꯂꯧꯈꯠꯂꯒ ꯎꯠꯂꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯆꯨꯝꯃꯦꯕ ꯃꯗꯨꯒꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯨꯒꯤ ꯐꯨꯜꯐꯤꯜ ꯇꯧꯍꯟꯕꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯅꯤ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯨ ꯆꯞ ꯃꯥꯟꯅꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯦꯟꯇꯔꯅ ꯊꯕꯛ ꯂꯧꯈꯠꯄꯤꯕ ꯑꯗꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯊꯝꯗꯣꯛꯎꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯌꯥꯝꯕꯅ ꯉꯁꯤ ꯊꯝꯕꯤꯔꯛꯏꯁꯦ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯃꯗꯨꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯃꯌꯥꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯞꯅꯕ ꯍꯥꯠꯅꯕ ꯁꯤꯟꯅꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯀꯅꯤ ꯑꯃꯒ ꯁꯦꯟꯇꯔꯅꯗꯤ ꯈꯨꯠꯇ ꯄꯤꯔꯛꯇꯕꯅꯤꯅ ꯂꯥꯡꯁꯦ ꯈꯥꯝꯗꯣꯛꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯑꯃꯅꯁꯨ ꯑꯊꯦꯡꯕ ꯇꯥꯟꯖꯥ ꯌꯧꯔꯒ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯑꯃꯅꯁꯨ ꯍꯦꯛꯇ ꯊꯥꯕꯒꯤ ꯇꯦꯝꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯁꯤ ꯁꯦꯟꯇꯔꯅ ꯂꯩꯔꯕꯨꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤꯅ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯝꯕ ꯆꯦꯟ ꯐꯠꯇꯕ ꯂꯥꯛꯀꯗꯕꯅꯤꯅ ꯁꯦꯟꯇꯔꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯤꯠꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯔꯦꯟꯗ ꯆꯠꯂꯤ ꯃꯗꯨ ꯆꯠꯄ ꯗꯔꯀꯥꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯠꯀꯦ ꯆꯠꯂꯣꯏ ꯇꯣꯛꯎ ꯃꯥꯅ ꯃꯅꯤꯄꯨꯔ ꯃꯔꯝꯗ ꯆꯠꯅꯤꯡꯉꯥꯏ ꯃꯇꯝꯗꯤ ꯄꯩꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯅꯦꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯑꯃꯁꯨꯡ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯔꯀꯥꯟꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯠꯅꯕ ꯌꯥꯕ ꯍꯥꯠꯅꯔꯀꯥꯟꯁꯤꯗ ꯍꯥꯠꯅꯔꯀꯥꯟꯗ ꯀꯣꯟꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯀꯥꯏꯅ ꯈꯟꯈꯠꯂꯦꯅ ꯑꯣꯏꯗꯅ ꯑꯗꯨꯗꯤ ꯆꯨꯝꯗꯦ ꯑꯊꯤꯕ ꯃꯇꯝꯗ ꯅꯨꯃꯤꯠ 55 ꯍꯥꯏꯔꯤꯁꯦ ꯃꯇꯝꯁꯤ ꯑꯗꯨꯝ ꯊꯣꯛꯇꯒꯤ ꯂꯧꯈꯠꯄ ꯌꯥꯕ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯂꯧꯈꯠꯄꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨ ꯂꯧꯈꯠꯂꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯝꯗꯕ ꯐꯤꯕꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯄꯥꯝꯗꯕ ꯐꯤꯕꯝ ꯂꯥꯛꯀꯥꯟꯗ ꯅꯥꯝ ꯍꯥꯏꯒꯗꯤ ꯌꯥꯗ꯭ꯔꯒ ꯄꯣꯠ ꯃꯥ ꯍꯥꯏꯔꯀꯥꯟꯗ ꯌꯥꯏ ꯍꯥꯏꯕ ꯐꯤꯕꯝꯗꯣ ꯇꯧꯕꯗꯨꯗꯤ ꯆꯨꯝꯗꯦ ꯑꯗꯨꯅ ꯐꯤꯕꯝꯁꯤꯗ ꯁꯣꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯟꯗ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛ ꯂꯧꯈꯠꯍꯧꯕ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯛꯄꯤꯌꯨ ꯑꯍꯥꯟꯕꯃꯛꯇ ꯃꯦꯗꯥꯝꯒ ꯁꯥꯔꯒ ꯊꯥꯒꯠꯆꯔꯤ ꯇꯥꯛꯄꯤꯌꯨ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯕꯁꯤꯔ ꯇꯥꯛꯄꯤꯌꯨ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯖꯥꯗꯒꯤ ꯈꯪꯕꯤꯅꯤꯡꯕꯅꯣ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯈꯤꯇꯪ ꯋꯥꯍꯩ ꯈꯛꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯀꯩꯒꯨꯝꯕ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯁꯥꯔꯒ ꯃꯦꯗꯥꯝꯒꯅ ꯉꯥꯛꯄꯤꯒꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯑꯗꯨꯕꯨ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃꯒꯤ ꯐꯣꯡꯗꯣꯛꯄꯤꯒꯗꯧꯔꯤꯕ ꯋꯥꯐꯝ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯁꯨꯝ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯐꯝ ꯅꯠꯇꯕ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣই ꯒꯦꯁ ꯂꯦꯡꯁꯟꯕꯤꯔꯒ ꯂꯩꯕꯤꯕꯅꯤꯅ ꯒꯦꯁꯇꯒꯤ ꯑꯣꯏꯅ ꯈꯪꯕꯤꯅꯤꯡꯕ ꯋꯥꯐꯝꯗꯨꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤ ꯊꯥ 9 ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯇꯥꯛꯄꯤꯌꯨ ꯁꯤꯗ ꯂꯣꯏꯕꯤ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯏꯆꯦ ꯏꯆꯜ ꯏꯟꯗꯣꯟ ꯀꯌꯥꯃꯣꯝꯅ ꯑꯏꯪꯕ ꯈꯥꯡꯉꯒ ꯂꯥꯟꯖꯦꯜꯂꯛꯏꯅꯦꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯋꯥꯐꯝꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯀꯔꯤꯒꯨꯝꯕꯤ ꯋꯥꯀꯠ ꯀꯌꯥ ꯑꯃ ꯀꯠꯄꯤꯕꯗ ꯇꯥꯕꯤꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯁꯪꯁꯠꯀꯤ ꯕꯖꯦꯠꯀꯤ ꯃꯤꯐꯝꯒꯤ ꯄꯥꯎꯗꯤ ꯃꯅꯤꯄꯨꯔꯤꯗ ꯇꯥꯍꯟꯕꯤꯔꯤ ꯃꯁꯤꯕꯨ ꯇꯥꯔꯨꯕꯒꯤ ꯀꯔꯤꯕꯨ ꯃꯊꯧ ꯇꯥꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯦꯗꯥꯝ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯅ ꯇꯥꯕꯤꯗꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤꯅ ꯇꯥꯎ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯁꯥ ꯁꯟꯅ ꯎꯔꯕ꯭ꯔꯥ ꯀꯣꯀꯤ ꯃꯩꯇꯩ ꯄꯥꯉꯜ ꯍꯥꯠꯅꯔꯁꯅꯨ ꯅꯈꯣꯏ ꯍꯥꯠꯅꯕꯗꯤ ꯍꯥꯠꯅꯔꯣ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯇꯥꯗꯕ ꯌꯥꯗꯦ ꯅꯈꯣꯏꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯇꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯊꯥ 9 ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯑ ꯐꯥꯎꯁꯤꯗ ꯉꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯆꯤꯟꯗꯒꯤ ꯀꯔꯤꯒꯨꯝꯕꯤ ꯃꯅꯤꯄꯨꯔꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤꯗꯤ
ꯀꯔꯤꯒꯨꯝꯕꯤ ꯋꯥꯍꯩ ꯑꯃꯇꯪ ꯁꯔꯤꯁꯣꯏ ꯇꯧꯅꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕ ꯋꯥꯐꯝ ꯑꯃꯐꯥꯎ ꯇꯥꯈꯤꯕ ꯂꯩꯖꯗ꯭ꯔꯤ ꯃꯦꯗꯥꯝ ꯑꯗꯣ ꯃꯁꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯃꯛ ꯋꯥꯐꯝꯅꯤ ꯑꯣꯖꯥꯅꯁꯨ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇꯁꯨ ꯊꯝꯕꯤꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯋꯥꯐꯝꯁꯤꯡꯗ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯃꯃꯥꯡꯗ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯄꯨꯈꯠꯄꯤꯔꯛꯄꯁꯦ ꯈꯤꯇꯪꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯝꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯖꯩ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯥꯟꯅꯕ ꯀꯣꯏꯁꯟꯁꯤꯡꯁꯤ ꯌꯥꯔꯒꯗꯤ ꯍꯪꯕꯤꯔꯛꯇ꯭ꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯤꯃꯇꯪ ꯌꯥꯝ ꯅꯣꯂꯨꯛꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛꯇꯁꯨ ꯃꯃꯥꯡꯗꯁꯨ ꯊꯝꯕꯤꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯑꯩ ꯔꯟꯖꯤꯠ ꯈꯣꯡꯃꯟ ꯑꯇꯣꯝ ꯃꯦꯔꯛꯇꯒꯤꯅꯤ ꯃꯦꯗꯥꯝ ꯇꯥꯛꯄꯤꯌꯨ ꯔꯤꯁꯤꯞ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯆꯠꯂꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯅꯤꯡꯗꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯥꯔꯁꯅꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯌꯥꯊꯪꯁꯤ ꯌꯥꯅꯤꯡꯗꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗ ꯆꯠꯄ ꯌꯥꯎꯔꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯂꯩꯉꯥꯛ ꯈꯨꯠꯂꯤ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯐꯤꯕꯝꯁꯤ ꯌꯧꯔꯐꯥꯎꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯅꯔꯦ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯦꯛꯇꯤꯡꯂ ꯃꯣꯏ ꯃꯌꯥꯝꯗ ꯀꯩꯅꯣ ꯑꯦꯛꯇꯤꯡ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯇꯧꯁꯤꯟꯅꯕ꯭ꯔꯥ ꯃꯁꯤꯃꯛꯇ ꯈꯪꯖꯅꯤꯡꯕ ꯑꯦꯛꯇꯤꯡ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤ ꯈꯤꯇꯪ ꯏꯗꯤꯇꯔ ꯑꯩꯒꯤ ꯏꯅꯥꯎ ꯈꯣꯒꯦꯟꯅ ꯍꯥꯏꯐꯦꯠꯇ ꯇꯥꯛꯄꯤꯔꯝꯒꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯨ ꯑꯗꯨꯝ ꯈꯟꯅꯔꯒꯁꯨ ꯂꯩꯖꯔꯕꯅꯤ ꯇꯦꯟꯇꯪ ꯑꯣꯖꯥꯒꯤ ꯃꯣꯠ ꯀꯣꯜꯂꯔꯅ ꯊꯝꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯇꯝ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯎꯅꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕꯕꯨ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯃꯁꯤ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯏꯅꯩ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯊꯕꯛ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯏ ꯍꯥꯏꯗꯅ ꯑꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤ ꯑꯩꯈꯣই ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯑꯣꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯖꯕꯒꯤ ꯃꯔꯛꯇꯗꯤ ꯑꯁꯜ ꯑꯁꯠꯈꯤꯕ ꯃꯣꯏꯒꯤ ꯀꯨꯞꯈꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯅꯩ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯇꯣꯞꯄ ꯊꯥꯔꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯤ ꯍꯥꯏꯗꯤ AR ꯁꯥꯎꯠ ꯑꯣꯏꯒꯦꯔꯥ CO ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯀꯨꯁꯤꯗ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯗꯤ ꯅꯠꯇꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯒꯤ ꯑꯣꯏꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯐꯖꯅ ꯌꯥꯎꯔꯒ ꯇꯧꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟ ꯈꯪꯗꯅ ꯃꯣꯏꯅ ꯍꯦꯛꯇ ꯀꯨꯁꯤ ꯔꯥꯁꯤꯗ ꯊꯕꯛ ꯄꯪꯇꯧꯗ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯥꯗꯒꯤ ꯄꯤꯔꯛꯄ ꯗꯤꯔꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕꯁꯦ ꯑꯥꯗꯒꯤ ꯄꯤꯔꯛꯄ ꯗꯤꯔꯦꯛꯁꯟ ꯑꯗꯨꯗꯤ ꯃꯣꯏꯗ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯅꯦꯕ ꯃꯣꯏꯅ ꯊꯕꯛ ꯍꯣꯏ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯇꯧꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯇꯧꯁꯤꯟꯅꯕ ꯃꯥꯟꯕ ꯑꯦꯛꯇꯤꯡ ꯃꯥꯟꯕ ꯀꯔꯤ ꯇꯧꯕ ꯃꯥꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯔꯥꯡ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯏ ꯏꯁꯝ ꯁꯝꯅ ꯃꯣꯔꯦꯒꯤ ꯅꯧꯅꯥ ꯐꯥꯏꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯐꯥꯏꯗ ꯑꯣꯏꯔꯕꯣꯏꯗꯤ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯔꯕꯔ ꯕꯨꯂꯦꯠ ꯑꯣ ꯂꯥꯏꯠ ꯕꯨꯂꯦꯠ ꯑꯣ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕ ꯂꯣꯏ ꯁꯣꯛꯑꯗꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡ ꯑꯗꯨꯝ ꯇꯧꯈꯤꯗꯦ ꯑꯗꯨꯝ ꯇꯧꯁꯤꯟꯅꯕ ꯃꯥꯟꯕ ꯐꯤꯕꯝ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯍꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯃꯌꯥꯝ ꯆꯩꯕ ꯌꯥꯕꯁꯨ ꯇꯧꯋꯤ ꯆꯩ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ मोयना तौगिबा थबकसु अफब थबक लेतब नते अफब थबक हाइगद्रा फतब थबक हाइगद्रा क्वाइ हाम बसचाबि याम होरपदा मोय काफिबा दि मोय तकया होकसिगिरा सावरतनि अदिनि इरान तना होत मतंग मी मयाम अमर रेस्क्यू तौरगा थिंदोरइबा थोंप लौथोकपा कुकी खंगे मेतै संते नाव नाव से ओय सम अनबखनाबदा सावरतना कन खदान लोगी हाबि मसे मयाम अमि नंबर सुबि हाय हाइदना सावरत होल हेत थगत नते नोगी सेंट्रल फोर्स ओगे सिक्योरिटी फोर्स अमु ओगे तौन तौवा मथौ तौवनि हाइदना मयाम से दोम दोना हाइनरकनि असे तौदबदु जे तौदि तौबदबु हाइनि मादिकदु लइ जोम जोइदा आसाम राइफल्स ना मोय लेना कुकी सिदगि नंबै हेत अतो मथौनि नंबै हेत काथरकपा सिमिना थोंबा अदेनि कोकोम खा खुनौदो सेंट्रल फोर्स दा संगमदन नारि मोयना लइ स्टोरगे हाइना नालरगे नंबै कापो लगे हातोपिगुम्बा तुम थोदो मयाम थोपसिना आसाम राइफल्स निमोंगी तौसनरिबरा अतरि इस्टिंगा करि नो मोय तौयु अना खनबा मयाम अमगे याव
ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯁꯀꯤ ꯑꯣꯏꯕꯒꯤ ꯄꯣꯁ ꯑꯃ ꯑꯣꯏꯕꯒꯤ ꯃꯌꯥꯝꯁꯦ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯇꯧꯕꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯗꯣꯔꯤꯕꯗꯤ ꯑꯥꯗꯒꯤ ꯄꯤꯔꯛꯄ ꯗꯤꯔꯦꯛꯁꯟꯗꯨꯅꯤ ꯑꯥꯗꯒꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯍꯣꯝ ꯃꯈꯥꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯗꯤꯐꯦꯟꯁꯀꯤ ꯃꯈꯥꯗ ꯀꯃꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯔꯤꯃꯣꯠ ꯊꯕꯛ ꯃꯇꯥꯡꯁꯤꯗꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯌꯥꯝꯅ ꯀꯨꯞꯁꯟꯅ ꯌꯦꯡꯉꯒ ꯊꯕꯛ ꯂꯧꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯗꯁꯨ ꯑꯀꯟꯕ ꯆꯞ ꯆꯥꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯍꯥꯏꯔꯤꯁꯤꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯦ ꯍꯥꯟꯅ ꯃꯣꯏ ꯇꯧꯔꯛꯄꯒꯤ 2005 ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯌꯥꯎꯔꯒ ꯇꯧꯔꯤꯕ ꯆꯠꯅꯔꯤꯕ ꯁ꯭ꯀꯨꯜꯁꯤ 2005 ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯨꯀꯤꯁꯤꯡꯁꯤꯒ ꯃꯣꯏꯒꯤ ꯑꯐꯕ ꯃꯔꯤ ꯊꯝꯃꯀꯥꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯊꯝꯃꯒ ꯄꯨꯟꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯂꯩꯕꯅꯤꯅ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯔꯨꯕ ꯂꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯄꯤꯔꯒꯁꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯄꯥꯉꯜ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯌꯦꯡꯉꯀꯥꯟꯗ ꯊꯕꯛ ꯇꯧꯍꯟꯕ ꯆꯨꯝꯃꯤ ꯑꯔꯥꯟꯕ ꯇꯧꯕ ꯀꯥꯡꯕꯨꯗꯨ ꯑꯔꯥꯟꯕ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯆꯔꯥꯛ ꯐꯪꯍꯟꯐꯝ ꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯆꯞ ꯆꯥꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯑꯁꯣꯝꯗ ꯄꯤꯕꯤꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ. Hello. Hello, good morning, madam. Good morning, Taramnok Chari Takpiyo. I phone to Jeremy by touching the Naure Mangi, madam. Naure Mangi Joe, Takpiyo. ꯑꯩꯈꯣꯏꯒꯤ ꯒꯦꯁꯄꯨ ꯑꯍꯥꯟꯕꯃꯛꯇ ꯂꯩꯀꯥꯏ ꯈꯨꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯇꯛꯗꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡꯒꯤ ꯂꯪꯁꯥꯏ ꯊꯧꯔꯥꯡꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯤꯐꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯞꯂꯣꯗ ꯇꯧꯅꯔꯛꯏꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯁꯨꯝ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯀꯔꯤꯗ ꯑꯗꯩ ꯃꯣꯔꯦꯜꯗ ꯁꯤꯡꯅꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯀꯌా ꯐꯣꯡꯅꯔꯛꯂꯤꯕꯁꯤꯡꯁꯦ ꯌꯥꯔꯒꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯗꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯍꯥꯏꯕꯤꯕ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯊꯥꯒꯠꯄꯤꯗꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯗ ꯈꯤꯇꯪ ꯑꯦꯇꯦꯟꯁꯟ ꯆꯪꯉꯒꯗꯤ ꯂꯩꯕꯥꯛꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥ ꯃꯁꯤ ꯍꯣꯏ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯁꯦꯟ ꯅꯨꯡꯁꯤꯅꯔꯛꯇꯕꯗꯒꯤ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯑꯗꯨꯅ ꯑꯃꯅꯁꯨ ꯉꯥꯡꯕꯗꯒꯤ ꯑꯃꯅꯁꯨ ꯑꯃꯨꯛ ꯈꯨꯜꯂꯒ ꯃꯊꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯨꯟꯅꯔꯒ ꯉꯥꯡꯕꯒꯤ ꯀꯩꯅꯣ ꯑꯃ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯀꯣꯂꯔꯅꯁꯨ ꯍꯥꯏꯕꯤꯔꯤꯕꯗꯨꯅꯤ ꯑꯣꯖꯥ ꯃꯁꯤ ꯇꯧꯗꯕꯗꯨꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯃꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯏꯔꯥꯡꯁꯤ ꯅꯦꯝꯊꯅꯅꯕ ꯀꯩꯅꯣ ꯃꯆꯥꯛ ꯑꯃꯁꯨ ꯑꯗꯨꯝ ꯃꯗꯨꯅ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗꯅꯤ ꯑꯣꯖꯥꯒꯤ ꯃꯣꯠ ꯇꯥꯖꯩ ꯑꯣꯖꯥ. ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯋꯥꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯗꯤ ꯃꯁꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯌꯥꯝꯗꯤ ꯌꯥꯝ ꯄꯥꯝꯅꯗ꯭ꯔꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯌꯥꯗꯅ ꯑꯗꯨꯝ ꯑꯊꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯊꯣꯛꯏ ꯃꯤꯌꯥꯝꯅ ꯌꯥꯗꯕꯅꯤ나 ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯊꯕꯛꯇꯨꯗꯤ ꯒꯣꯔꯃꯦꯟꯅ ꯁꯨꯝ ꯇꯧ ꯂꯩꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯒꯤ ꯂꯣꯒꯤ ꯑꯣꯏꯔꯣ ꯂꯩꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯌꯥꯝꯅ ꯍꯥꯡꯍꯟꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅꯁꯨ ꯊꯥꯒꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯃꯤꯌꯥꯝꯅ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯒꯤ ꯊꯥꯒꯠꯅꯔꯤꯕ ꯃꯁꯤ ꯇꯧꯗꯕ ꯆꯨꯝꯃꯦꯅ ꯐꯖꯅ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯄꯪꯊꯥꯗ ꯊꯥꯒꯠꯅꯩ ꯑꯗꯨꯅ ꯑꯗꯒꯤ ꯉꯔꯥꯡꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯒꯤ ꯂꯥꯟꯁꯣꯠ ꯀꯔꯤ ꯀꯥꯟꯗ ꯃꯐꯝꯗꯨ ꯌꯥꯝꯅ ꯌꯥꯎꯔꯤꯕ ꯋꯥꯐꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯋꯥꯐꯝ ꯑꯃ ꯌꯥꯎꯋꯤ ꯁꯤ ꯃꯅꯤꯄꯨꯔꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯈ꯭ꯔꯒ ꯑꯗꯨꯝ ꯇꯧꯔꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯌꯥꯗꯦ ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯍꯦꯛꯇ ꯚꯤꯗꯤꯑꯣꯁꯦ ꯄꯥꯛꯅꯝꯗ ꯅꯝꯃꯒ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯣꯏꯅ ꯃꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯐꯪꯉꯝꯃꯤ ꯅꯝꯃꯒ ꯄꯪꯊꯥꯗ ꯊꯥꯒꯠꯂꯛꯏ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯤ ꯑꯃ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯃꯁꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯞꯉꯝꯕ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯡ ꯍꯥꯏꯇꯅ ꯇꯧꯕ ꯃꯌꯥꯝ ꯊꯥꯒꯠꯅꯗꯅ ꯍꯦꯛꯇꯅ ꯐꯣꯇꯣ ꯃꯌꯥꯝ ꯇꯧꯏ ꯑꯗꯨ ꯇꯧꯅ ꯀꯥꯡꯕꯨ ꯈꯔꯗꯤ ꯑꯗꯨꯝ ꯃꯗꯨꯗ ꯉꯥꯎꯖꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯎꯕ ꯍꯣꯏ ꯉꯥꯎꯕ ꯀꯥꯏꯗꯦ ꯇꯧꯕꯅꯤ ꯃꯁꯤ
ꯑꯗꯨꯕꯨ ꯑꯐꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯁꯤꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯑꯩ ꯉꯥꯏꯍꯥꯛꯇꯅ ꯑꯗꯨꯝ ꯊꯥꯗꯕ ꯃꯌꯥꯝ ꯑꯃ ꯄꯣꯊꯥꯗ ꯊꯥꯒꯠꯅꯩ ꯃꯤꯒꯤ ꯏꯖꯠꯉꯁꯦ ꯃꯥꯒꯤ ꯈꯔ ꯀꯔꯤ ꯍꯥꯏꯗꯅ ꯉꯥꯎꯖꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ ꯃꯁꯤꯗ ꯑꯞꯂꯣꯗ ꯇꯧꯔꯀꯥꯟꯗ ꯊꯥꯒꯠꯂꯒ ꯃꯤ ꯌꯦꯡꯉꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯦꯗꯤꯌꯥꯒꯤ ꯋꯥꯐꯝ ꯑꯆꯧꯕ ꯏꯁꯨꯅꯤ ꯃꯁꯤꯁꯨ ꯏꯔꯥꯡꯁꯤꯅꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯄꯩꯁꯥ ꯊꯥꯒꯠꯂꯤ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯕ ꯃꯇꯝ ꯑꯃ ꯃꯁꯤ ꯆꯨꯝꯃꯦ ꯉꯔꯥꯡ ꯈꯪꯅꯈꯤꯕꯗꯤ ꯌꯥꯝ ꯐꯩ ꯉꯔꯥꯡ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯈꯪꯅꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊꯕꯛꯁꯤꯗꯗꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯆꯨꯝꯃꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯪꯃꯜꯂꯦ ꯍꯥꯏꯅ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯝ ꯍꯟꯅ ꯑꯗꯨꯝ ꯆꯥꯗꯕ ꯃꯌꯥꯝꯁꯨ ꯇꯧꯏ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯆꯤꯡꯉꯨꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯅꯪ ꯀꯔꯤ ꯈꯪꯉꯗꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏ ꯑꯩꯗꯤ ꯃꯁꯤꯗꯤ ꯆꯨꯝꯗꯦꯕ ꯊꯤꯡꯖꯤꯟꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯐꯥꯎꯕ ꯂꯥꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯈꯪꯂꯕꯅꯤꯅ ꯍꯥꯏꯅꯔꯛꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝꯇꯪ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯟꯊꯔꯀꯥꯟꯗ ꯇꯧꯕ ꯌꯥꯕꯅ ꯀꯗꯥꯏꯅꯣ ꯇꯧꯕ ꯌꯥꯗꯕꯅ ꯀꯗꯥꯏꯅꯣ ꯂꯩꯉꯥꯛ ꯂꯣꯏꯅꯃꯛ ꯃꯁꯤ ꯂꯣꯏꯅ ꯄꯥꯟꯅꯗꯨꯅ ꯂꯩꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯥꯟꯅꯕꯁꯨ ꯃꯁꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯥꯅ ꯚꯥꯞ ꯈꯔ ꯇꯥꯅꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯏꯁꯨꯁꯦ ꯌꯥꯔꯤꯉꯩꯗꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯗꯩ ꯀꯥ ꯍꯦꯟꯅ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯃꯦꯗꯅ ꯑꯣꯏꯔꯕꯅꯤ ꯍꯣꯏ ꯁꯥꯔ ꯃꯇꯝꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯊꯣꯛꯇꯅꯅꯕ ꯏꯁꯥꯅ ꯄꯥꯏꯕꯤꯔꯤꯕ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯡꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄ ꯌꯥꯕ ꯌꯥꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯏꯁꯥꯒꯤ ꯚ꯭ꯌꯨ ꯐꯪꯅꯅꯕ ꯏꯁꯥꯒꯤ ꯁꯦꯟꯗꯣꯡ ꯈꯔ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯣꯛꯍꯜꯂꯤꯕꯁꯤꯡꯁꯤꯗ ꯃꯁꯤ ꯏꯁꯥꯅ ꯗꯥꯏꯇ ꯂꯧꯕꯤꯔꯒ ꯃꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯃꯨꯛꯇꯪ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯊꯝꯖꯍꯧꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯣꯟꯂꯥꯏꯟ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯡꯅ ꯊꯝꯕꯤꯔꯛꯏꯕ ꯋꯥꯐꯝꯁꯤꯡꯗ ꯃꯆꯥ ꯇꯥꯅ ꯊꯝꯕꯤꯔꯤꯕ ꯑꯣꯖꯥ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯟꯗ꯭ꯔꯥꯝ ꯏꯗꯤꯇꯔ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯧꯕꯤꯔꯛꯏꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗ ꯌꯦꯡꯕꯤꯔꯛꯏꯕ ꯑꯗꯒꯤ ꯂꯣꯛꯇꯥꯛ ꯔꯦꯗꯤꯑꯣ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯦꯂꯤꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯔꯦꯗꯤꯑꯣ ꯈꯨꯊꯥꯡꯗ ꯇꯥꯕꯤꯈꯤꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯈꯨꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ